Single lam singda bill ahum ki matang aran pau sandok ni basingbo government thidok tuna serak pi gedam hena MLR ke anan fongdok re Laibak miyam ki seba taw ki harabadi grassroots level lagi thamoi senga thabak taw mathau tai haina MLA karam seam fongdok re Amasung Manipur ain kan likhan rakliba hostel amari boarding sing ase matam san yen sinawo phai haina MCP CR na fongdok re Ma'am kurumjari adom na yangbi de bas impact prime time news ni ayokram somendro na hojek pungja si phawbungi maroi ba paw sing miam da pijari Manipur Fair Service ki Hana seasoner telephone number 101 ngasi nungtil pung manga dagi khangawdana ya kidam maram oiraga matam khara gi oina mobile number 8415925220 asida maheu langpok amadi fair service ka mari lena paw sing pirakpa yagani hari telephone number amutaga hana pijage 8415925200 hariba number asida maheu langpok amadi fair service ka mari lena paw sing pirakpa yagani hari ILP ga mari lenana bill ahum pass tawkhibagi matangda single lam singda sezai saiduna aran paw sandok liba sing government asina thidoktu matik sab serak pi gadabni hena MLA RK anan fongdokre ngasi langthawal phurama kong community hall pangthokiba nupi samaj welfare association gi ahan foundation day thoram amaga mari lenana pawmi singda fongdokibani RK anana makha taraduna bill ahum mase pass tawbada sing minister sing amadi MLA sing yauki bill ahum mase yanindre harabadi mihut sing ase makoi gi mihut nate haiga dawribara house ki proceeding matung ina money bill oib amadi sing gi interest soktabana hill area committee da bill ase gi matang pukhatabane maitai singu bu communal oi haiba Oiba kangrup amu oina wananaba honariba ase aran bane RK anana makha taraduna center amasung state ki oiba federal structure laina atop state sing na state asida khut thingjelakba laibak thibane thawang asibu mipum khuding mana kandem tawam thoi haina su fongdoki Kana mission now sing na sura chan podo thui ba tai tai da huji sik disturbance ma'am lai riba agitation lai riba kori ma'am sing si masigi basis lai ti hai batai it's very unfortunate kana gun masigi ain sid lali masi singi interest swe hill areas committee to toram de gai wa ma'am se pudok putara gadi I'm sorry masi chaun minam mane hayaningi masi loinama it was placed in the public domain how she procedure have the koi rules lai je masi da koi refer to gadam ne ba madugi kenu leite mandatory oiba wafam leite aduna refer to dabani singi oiba any interest sokpa matam da schedule matters in a lay adusi am clay kani masi da sina touch to dragadi hill areas committee de refer to matau ta de one simple question nine hangjaning se singi silnaw sing da puru kuring hangjaning se ngasi Manipur assembly de pamiba nagani hajire mayam kukini hajire tuan to fruit hajire mayam ngasi minister oiba mayam sing se makoi representative not the bribe wafams ne ina tamjaning se Assembly the pass tawkiba bill ahum gi mayok ta sangsilap khongjang gi makha satharak po ina ngasi Churachandpur gi Kangbai dagi Lamka district hospital fawba human chain semduna amadi signature campaign tawduna khongjang sangsinkre ngasi gi khongjang adu saruk yakiba singna state asigi losing ba singna tribal singi maramda karimata khanbidre bill ahum asina singilam na kari sokpa laiti hana deputy chief minister gaikhang amna fongdorakiba wafam busu laibak thibani hana fongdoki kari gedama government na singi losing ba singa unaraga wari sadribano haina su wang hanglakli Manipur ki lalhauba suspension of operation su chanariba kharana kihallaga fam thadok liba losing ba singa si kanglup ama khakta gi losing bani haina masana mayek sengna takjare haina the United Maitai Young Forum nanga si thadorok serol lamana maral sirakli Manipur bu achum lengak ta purak ngamgada ba tungi miyeng sang san uba ngamba matik sab lengak ko sing khan bagi matam oire haina su serola sinama khatarakli Manipur ki apun magi oiba isuda agent amadi system kharana hu kamsinduna lamdam asi awabagi masak oyal lehana JCILPS ki convener in charge Ratan Khomdram da fongdokre wafam asing asi Manipur da inline permit system ga mari lenana asokapan yawboda mateng pangna bagi damakta sem ki relief committee Zenims ki thabak loisin magi thoram ama porom pata leiba Zenims auditorium da pangthoki ba aduga mari lenana fongdoki bani
Ratan Khomram Hai English Singani Taranito the Hoduna Miam the Manipur inner line permit system Sana Luhaiduna Honaba Nairudana Kongzang Kaya Horaki here was a Saruka Moina Sayesig July Nipan the Sapam Robin Hood Lake Hidabadagi ILP Kongzang Angakofang Kalaki Miam na tha ani stum akan mamong iho hauraktuna ILPS ka mari leinana bill home state government pass tauki adubu masigi ona taina bada mioi kharan aran prasar tawduna Surachandpur yauna chingi mafam kayada irang thokli misam mapan sikhi thaudoka simak yamna laibak thibane misam mapan na manung matam sadana laikhidabada JC ILPS na awabu fongdokli thaudoka si ahan manate June Taranipan gi iho gi matam dasu Manipur gi apun bagi saktam kai bi yaroi haiduna miyam gi iho mai pak tuna harau ba phongdok na ba matam dasu mioi khara na fatawa haizinduna Manipur gi mafam khara da sarang na bathoki Manipur da kun punna khunda minari ba mioi sing marakta singsep thari ba singasi khangdok pa matam oire haina su ratan na apil tauki Usam gi tumba anda gi bilasi masam da bilasi ma da ko ya da da Myanmar dari asin Malaysia menjadi musim mati. Mana mau misal macam mana? Mau misal ada orang mau hasil kata bila sini ada orang hasil kata tu mana sisi secara tu hasil kata misal ada mau bilang tu. Sebenarnya orang susah begitu mbak misal macam sih tu. Itu dia asin mati. Mau ini tak ada waktu tu saya. Kalau masih pun lagi namanya, kalau masih tapi aku mbak bicara sama namanya. Maka yang satu sekian hasil kata tu apa ada Lebak Miam gi seba tauge hana khallabadi grassroots level dagi hauna tathokpa amaga loinana thamoi sengna thabak tawba mathau tai hana Langthawal Assembly constituency gi MLA Karam Siam na fongdokre Raja Rammohn Roy Libraries Foundation Kolkata amadi Ministry of Culture Government of India anina sponsor tawraga Manipur Library Association Malana Sinduna Manipur Press Club ta pangthokiba numit nini gi oiba management and development of libraries in Manipur haba thawramda wangang kiba MLA na Kunai ama mapung fana saukhat hanbada library gi thaudang yamna sawi library saukhat lan se harabadi lekai gi naharol singda library gi matangda awareness pi batangai fadi haiki numit nini sumna sathagada bathauram adu kamari leinana mala newsletter ko ba journal amasu MLA Siam na fongdok ki baga loinana lupa lising tara se loina mateng pangki akhui cha tan bu chao de chao de bu wi de bu wi bu ban sum chao chao de ma sin de bu ya mi na tai kan di dor ba kui su phat de raja ko hamu boi adagi lai ba system ji ji su total sen na ma taw de di Manipur si adagi any understanding like it taba ma taw kan ma du ki nung yo wa kalon ma du ki importance adum ta di ma ki kang ki cha ki wa kalon na taw ko sin ki khaba Manipur si di kang kong sa ki system ma ga lai si jadi yang intellectual circle dan terkenal people yang menjadi bukan yang masih minggu ini ngai boleh. Manipur Commission for Protection of Child Rights ki chairperson S. Sarat Kumar na lamdamasi ki lekai singda ain kain linkhalak liba hostel amadi boardings na chingba singa si matam sana yengsilaw mathau tai haina fongdokre ngasi palace compound liba lamyan ma sanglenda Manipur Alliance for Child Rights na sindura pangthokpa taruk suba annual Children's Cultural Meet English Singani Taramanga Haudokpagi Thoramda Wafam asi Fongdokibani Thoramadu Sarat Kumar Maka Taraduna Hauzekte Sahi Nauribe Sahi Taranipan Makad Laiba Mahiro Singh Tham Liba Hostel Singda Boarding Singda Crime Kaya Thorakle Asigma Boarding Sing asi Juvenile Justice Board ki Makad Pusinduna Hostel Boarding Sing asi Register Taurabara Mahiro Singh Thambagi Facilities Matiksana Lairabara Haibado Yangsinba Sumgani Haiki ngasi ki cultural meet adu children home tera gi angang sing sayo isai saktuna haudoki loinana Manipur gi tongan district sing da gi lakpa children home gi angang sing da khudol pot su tamki Allah ma yang tong jiwa tarakwa tanda ma ku menunda hokiba lekai hokiba school da hokiba ya like kya UN chapter kya kaya mallaw masih streamline si poinnya tu lalu tu mayam masih. Karena ini hobi tu hari starting point saya. Ahan berbukti dengan ini motor kalau ini. Pilih bapa yang agam sih tu. Pilih lagi bapa isi knowledge mayam masih kamu berapa. Macam tak. Ensure flourishing childhood for peace and harmony haiba theme na pangthoki ba cultural meet aduda Tamenglong district
थादना अतोप डिस्ट्रिक्ट नेपाल दा लेबा चिल्ड्रन होम सिंग अंगांग सिंगना सरुक याखी डिस्ट्रिक्ट नेपाल गी माइरोय सिंगना अंगांग सिंग अदुना मखोय मखोय गी कल्चर गा मरी लेनाबा जगोय इसै सिंग मियाम दा खुदोल तमकी इम्फाल श्यामा प्रसाद मुखर्जी सेंटर फॉर इंडो म्यांमार रिलेशन साबदा इंडिया की एक्सटर्नल अफेयर्स मिनिस्टर सुषमा स्वराज अयाब पीरपद नतना अंगम मतेंग पांगनी है थाजब पीरकले है इंडो म्यांमार फेटर्नल अलायंस की प्रेसिडेंट आर के शिवचंद्रन फोंदोखरे ngasi kwakatel dawan lekai da leba RK Shivchandra gi yumda paumi singa unaba mada Shivchandra na haikibada India amadi South East Asia country ga lalol itik amadi sathok chasin tawbugi yamna maru oiba mafam oiga dawriba Manipur da asigumma lebak ani yoiba center ma saba ase Manipur miyam gi laibuk fabani haiki हारिबा सेंटर असिबु सानबगिदमक इंडो म्यांमार फ्रेटर्नल अलायंस की कांगबु अमना थासी की तांग तरा तरेता न्यू दिल्ली दा चतुना सुषमा स्वराज को वारी सानकिबग लोइनना पॉइंट तरा यावचे रोल अमा पिसन की पॉइंट सिंग अदुगे मनुंगदा म्यांमार अमदि थाईलैंड की लोल अमदि कल्चर तमनन मफम अमा इम्फाल सेमगटपा म्यांमार की मंडलेदा मणिपुरी लोल अमदि इंडियन कल्चर तमनन मफम अमा पीबीननबा इंडिया गवर्नमेंट ना म्यांमार गवर्नमेंट दा हाइजब अमदि मणिपुर दा म्यांमार सिटीजन सिंग गेस्ट हाउस अमा साबीबा सिन सिंगबा वाफम सिंग असे याव सेरोल अदु मिनिस्टर दा पिसिलमकी लोइनना हाइरिब थाबु थरम सिंग असिदा सुषमा स्वराज पुकनिंग थौगटपगा लोइनना अंगम मतेंग पांगनी हैना इंडो म्यांमार फ्रेटर्नल अलायंस की कांगबुदा खंगलकी हैना शिवचंद्र न मखाताना फोंदोकी सियौना मणिपुर की ngasi tangdu leitadraba matam ngasi Indo Myanmar Fraternal Alliance na karigi office hangbi wakalon South East Asia gi wakalon sida yamna mapung oina thammino hype targadi akhoi gi laibak sida economy gi asau impact ama ipiba tangai fadabara haiba sei khanjai India government na Manipur da thadarak ba senthang du khatang ngai ba nataba Myanmar na kainariba tongan ba border da laiba lamsing sida kanariba sumai tawna Manipur da su kanana ba asau economy gi impact ama khoi da pira kanda da ngasi sarang aba lairib se economy si sonandana lai tawrim ne be se yam thina I thajai All Manipur Working Journalists Union Amzu amad Sky Hospital gi Manipur Heart Foundation anina yana kibagi matung ina paumi singedamak hospital asina piba privilege health card ngasi Amzu gi members singi lem heart layang gi thorama ka loinana Imphal gi press club ta haudokre Haudok ki thorama du Sky Hospital gi managing director Dr. Sam Kishore na hai ki bada ngasi haudok liba privilege card asina paumi sing hospital asida layang bada sada kun ta duna kana ba piragani tasengna sel thung gi phibam phatra paumi sing da matam gi matung ina hospital asigi maikai dege lemna layang bagi thabak lokhalakani hai ki ngasi pangthokiba health camp adu da paumi sing gi heart check tawkiba loina lemna ECG na singba loduna layang ki Hospital asina paumi singa damak paikalak pathabak thoram singda Amzu gi president Wangkhemsa Semjai na thagat phongdoki loina na ningsingba yabde sai kudingi best reporter amamam khangatuna hospital asina sel gi mana wena lupa lising kun manga pi gani haina lauthok pasu laikrabani We are providing this free consultation with experienced cardiologists and free ECG, diabetes detection gi, blood sugar gi free tawjari, free heart scan haidana koi gi ultrasound echocardiogram haidana koi sophisticated ni aduga madude da if it is found something abnormal in any of these tests we'll take it further koi na madugi next week da koi na free da mukshu will follow up to the extent that the problem will be sorted out. Long term ki dana hujiki amjugi members in the card ama bijaraga adugi for the outpatient treatment as a diagnostic test, hospital charges, OT operation charges, all 20% will be discounted. Agricultural Scientist Recruitment Board loba Agricultural Research Service Scientist ki parikya da All India ki one marisubu position tarak laba Huidrom Dayananda bungase Mayang Imphal gi Haigum Yangbi Community Hall the Okre. Thoramase Unit Congress Committee amadi People Pioneer Club na sinduna apang thokibani. Works Minister KS Ratan Kumar Singh yauna saru ya ki thoram aduda Huidrom Dayananda bu ikai khumna utuna khudol podcast supiki. Masak naiba kendrama model loiba assembly constituency ama madu oihan bai se akoi kuding maki madu ki mangjaba mangaman sama mapung pha madu akoi mangphau na bangam dragasu akoi ki mangphau na base masi haur e haidra in thamjari
ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯃꯗꯨꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯁꯤꯒꯤ ꯑꯩꯁꯨ ꯉꯁꯤ ꯗꯌꯥꯅꯟꯗꯅ ꯑꯣꯏꯈꯤꯕ ꯁꯨꯃꯥꯏꯅ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯗꯨꯃꯥꯏꯅ ꯍꯣꯟꯕ ꯃꯐꯝ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯐꯥꯎꯍꯜꯂꯛꯄꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄꯨꯕꯤꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯇꯥꯛꯏ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯔꯦꯛ ꯑꯃ ꯂꯧꯖꯒꯦ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯇ ꯌꯥꯝꯅ ꯊꯨꯅ ꯍꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯕꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯕꯨꯂꯦꯇꯤꯟ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯃꯌꯥꯝꯅ ꯄꯤꯖꯔꯤ ꯃꯣꯏꯔꯥꯡꯈꯣꯝ ꯁꯒ꯭ꯋꯥꯏꯖꯝ ꯂꯩꯔꯛ ꯃꯆꯤꯟꯗ ꯁꯛꯇꯤ ꯂꯩꯔꯕ IED ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5:10 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯏꯔꯥꯡꯈꯣꯝ ꯁꯒ꯭ꯋꯥꯏꯖꯝ ꯂꯩꯔꯛ ꯃꯆꯤꯟꯗ ꯂꯩꯕ ꯂꯥꯏꯁ꯭ꯔꯝ ꯃꯙꯨ ꯃꯪꯒꯣꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯒꯤ ꯋꯥꯜ ꯃꯅꯥꯛꯇ ꯄꯣꯈꯥꯏꯈꯤꯕꯅꯤ ꯕꯣꯝ ꯄꯣꯈꯥꯏ ꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯒꯤ ꯋꯥꯜ ꯃꯤꯡꯁꯦꯜ ꯑꯃꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯀꯥꯔ ꯑꯅꯤ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤ ꯂꯥꯏꯁ꯭ꯔꯝ ꯃꯙꯨ ꯃꯪꯒꯣꯜ ꯍꯥꯟꯅꯅ SSBꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏꯅꯤ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 2007ꯗꯁꯨ ꯕꯣꯝ ꯊꯝꯂꯝꯕ ꯑꯃꯗꯤ ꯄꯣꯈꯥꯏꯈꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯂꯕ ꯃꯇꯨꯡ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯣꯄꯔꯦꯁꯟ ꯕꯤꯀ꯭ꯔꯝꯖꯤꯠꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯈꯤ ꯕꯣꯝ ꯑꯁꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯄꯣꯈꯥꯏꯍꯜꯂꯝꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯈꯪꯕ ꯉꯝꯗ꯭ꯔꯤ अखनब पाव अमगी मतुंग इना थौबाल डिस्ट्रिक्ट पुलिस कमांडो नुपी पुलिस अमदी अनिसब असम राइफल्स की अपुन टीम अमना अंगरांग लंगथाबाल एरिया दा थीबु हुंबगी थबक सथबन मसाना मसाबु UNLF की लेंस कॉर्पोरल ने हाइजब मियो यमा फारे हारी फारब मियो अदुदी मोरे वार्ड नंबर 7 तुरेल वांग मदगी सोइबम सत्रुखोन एलियस खोन मैतै एलियस पनसेंबा सही कुनमंगा अपोक लैकिद्रब एस बीर सिंह मैतैनी माक na phongdorokpagi matung ina UNLF ki nupi kader ni habat nupi amasu langthawal maning lekai dagi ngarang fagat pangamkre farab nupi adu de more ward number 7 haino makhong lai haraupam manak tagi sagol sem nanau Elias naubi sahi kunithoi apokpa laikhidraba es tuombani hana police department ki PR ona thadorpa sirol amada khangalakli Kakching police station da case ama thangat krehana sirol asina makatari अमरोमदा ngasi 9 sector Assam Rifles की निफुमंगा सुब Assam Rifles ना पांगई एरिया दा गाड़ी सिंह सेक तौबद मसाना मसाबु KCP की कैप्टन ने हाइजब मियो अमसु फार हैन IGAR साउथ की सेरोल मदा खंगलकली फारब मियो अदुदी पांगई खोंगनांग मनिंगदगी स्नेहा एलियस बाइचा चही कुदमंगा अपोपा लैकिद्रब लुखोई नि हारी BJP State Unit के वाइस प्रेसिडेंट TS जादुमनी ngasi CJM Imphal West RK Memsal की कोर्ट पुथोकलब मतुंग मांगोंदा सेरिब मराल सिंह सबसाब प्रमाण पुथोक ngamdabadagi lupa lising kuntragi security vonda bail piduna thadokre Delex Ilangbam Kowi nupi amana Zadumani da ton lupa lak ahum gi senfam BJP office mamang da thawrubagi damak mahak phuki hana maral siraduna police ta complaint torokpadagi tha asigi tara tareta Zadumani bu phaki bani adubu Zadumani da siriba maral sing ase praman amata putok ngamdabadagi ngase bail da thadoki bani Aid Komla Thabi DCC dagi ADC Sandel gi member oina Karakiba TS Joy Lamkangbu Sandel ADC dagi Congress dagi Karakiba member singi deputy leader oina khalakpada Manipur Pradesh Congress Committee ki president na ayawa pirehana MPCC ki serolamana khangalakli Lakliba tang kunmari da lamlai da leba salam pata hiang tanabu ki thorama pangthok lagani hari Hiramasigi matangda ima imoinu thaugal kangluf ki advisor sagol sem gambir na impact news phongdorak pada hiang tanaba ase haigru hidomu ga mari lena na pangthokadabane hiang tanaba ase ahumlak subo oina pangthokani hiang tanaba sida pana tara tarung na saru yagani amadi athoi hen tarab singda manapi gani hiang tanaba pangthok libagi pandam de lamdam asigi sanabi ngakpa amadi sanaroi singbu yongkhatpani hana gambir na makata ki ithaki pandamdi Ipanat, Ipunat, Yokatpa, Loinana, Lamdam Sida Ladiba, Sanaroising, Kayabusu, Masida, Participate Widana, Koi Ipa Ipu, the Zalamba, Koi Diglamda, Leramu, Kangul, the Horum Mohaiba Adugi, Pandam, the Queen Sinjabani, Lagliba, September Tang, Kungamari, Asidasu, Mayampano, Pulling Biru, Parahan, Inaus, Nesu, as over died the Lowidana, sing a simbak, Mapams Levidana, he Laurubagi, Tinbagi, Karagari Prize, Tungi, Angama Matang Pang, begin Habasi, Itaki Magada get Hakasari. Langthabal haibok ningtho haibok laima palem panthogi laifam lenda thokiba thodok aduka mari lainana haibok ningtho haibok laima committee amadi salai nongdon angam lai committee ani gi marakta yasinaba mapurakre
लाइफम लेन असिदा महौसागुमना पुन्ना हिथा लेथामिनदुना पंथौ पलेमगी मफमदा खुरुमिनरगनि हारि ngasi singjamai vegapati lekai dalaiba panthau e susil kumar gi sangle na paumi singa unaba amada wafam ase salai nongdol angam lai committee gi president oinam surendra jitna phongdoki bani oinam surendra jitna hai september 13 gi numidang da pau phawna wat padagi thoning da thaudok thokraba matung september 15 da nakal ani oiba waroi sinama purak pangam ki thaudok adumak yamna laibak thibane matung da asigum thaudok asi thoktana na haidona haibok ningthau haibok laima committee amade salai nongdol angam lai committee mihut singa ningthina wakal taminna rehna oinam surendra jitna phongdorki mafamduda thammaga akoina haibok ningtho haibok laima palem banthau na pari na malem leisada khori khorpa madamda tawa saktam do sajare na khud utpa lakjabane तौदे अखोइना खितंग सोइगिबमना लाई कमिटी दा अखोइना पाउ फाउना होदबजे खिता अखोइ असोइबम लै अदगी मयाम जन हाइबो नंगथो हाइबोक लैमदा चकनी पाउ हिता मयाम आइजु चके मयाम सुम ngakta ngaina भाइतारे अदु खितंग अखोइ थेंगदोखरे अदुबु ममै थंगदा ngसाइगी पाउ दो फाउनर मतुंगदा कमिटी गा अखोइ गसु यासिनाजरे कमिटी नजु ngसाइगी हाइथा लैथाजे पुन्ना लाओ लाई कमिटी गा अदेगा अखोइ गा तमिनजे यानर मतुंगदा अखोइ यासिनाजरे Ibonatna Higher Secondary School Impal gi oina M-sugi unit ama ngasi semkre unit asigi oina thau pugda basing adudi President is Puchparani Devi amadi General Secretary dana CH Memika Devi ni hari amarom the Students Union of Kanglai Park SUK gi su Kuangwa branch gi unit ama hangdokre unit asigi coordinator oina K Nandini Sanu President P Sonia loinana Secretary General da Gyaneswari bu khankre hari Haujik sanabagi pauda Imphal gi mapal kangjai bungda sathariba tarasuba Manipur State Lake ki ngasi sana ki pahan mesta nisa thangwi bana trupu nambolbu panjal ani sinoda maiti ba pikre ani suba mesta em khabamna nako nambol mapal bu ani sinoda maiti ba pikre ahan ba sana ki ba nisa amari trupu gi match adu da ahan ba half of da team animakna panjal amata sanaba ngam kide loina match adu gi nifutare suba minita nisa team gi el gauron karpa corner kick amagi khudong sab lauraduna striker ki is nautona heading tawsinduna nisa gi an panjal adu san ki bani loinana mesa sigi loiram daida nisa gi el sanatomuna panjal amaga chansinduna trupu nambolu panjal ani sinoda maiti ba pi ki bani mesa sida nisa gi falguni gauro amadi trupu gi mairaba amadi indrajit unsporting behavior gi damak referee na yellow card book tawki ani suba ground sana ke ba M amadi nako gi match aduda M gi mai pakpo gi panjal sing adu match ki yankai manga satpa matamda twism mangsangba na kaurpa corner kick ta o pillar na heading tawsinuna M gi ahano panjal chanki amasung match asigi loiram dai matamda M gi striker and pritam na panjal amaga chanchinduna nako bu ani sinoda maiti ba pi ki bani match asida M gi pritam amadi nako gi KH Milan unsporting behavior gi damak referee na yellow card book tawki Maharaj Kumar Ganendrajit Memorial Super Division Football League Tournament YOSA Kurai Mai Park Kibaga Loinana SAK Yumnam Kunaw amasung Upa Kyamgai draw sakre ngasi sana kiba ahan league ta YOSA Kurai na ABA Khetrigao bu Panjal Mariam da Maiti ba pi kibani tournament asig ani sub league ta na SAK Yumnam Kunaw amasung Upa Kyamgai ani na api ba matamda Panjal amata sanaba ngamdana match adu draw sakibani Imphal East District Football Association Sinduna Social Workers Congress Khongman ge sanabung satharagi ba tournament asida team tara na saruk yari hayeng tournament asig han league 11 Star Sporting Union akam part amadi KIYC K3 Iril Mapal ga ani subal league tana PYA kairang amasung NIVSO KB ani na lamba tawnaragani Kunithoi Suba El Sangita Devi Memorial First Division Football League Tournament CHI KL Chajing Amadi Wafa Wangoi ani Mai Pakre ngasi sana kiba ahan league ta CHI KL Chajing na PHLYO thangmai bonu panjal amasinoda maithiba pi kibani ani suba league tana Wafa Wangoi na SIRC tagyebu panjal taruk amada maithiba pi kibani Imphal West District Football Association sinduna malom tera khagi sanabung satari tournament asida team mapan saruk yari tha asigi kunma thoi da sanagadab ahan league ta SIRC tagyal amadi Wafa Wangoi ga ani suba league tana thau thangoi banam sung
failo thamoi ban anina lamba tawnaragani ahum suba koijam yai masing memorial kendra wise league kam knockout kang tournament da khundrakom kendra kangkut mai pakre ngasi sana ke tournament asigi aroiba league match da khundrakom kendra kangkuna sagolbon kendra kangkut panjil tarama pan tara mangada mai thiba pi khibani sahi yankai da gena humpu phawgi kang sanaroi singe tournament ase ibudo wangren khan sawa kang committee na sinduna uzekon laikon gi kang sangda jun kunipan dagi sanaba haukhibani tha asigi kunma thoidagi tournament asigi anwa quarter final match sing sanaba hauragani matang asida bulletin ase loisinjadringi gi mangoinana headlines amukana thamjari singi lamsingda bill lahum gi matang aran pau sandok ni bising government na thidokuna serak pi gadabani hana MLA RK anan fongdokre लेबाक मियाम की सेवा तौगे हारबदे ग्रासरूट लेवल दगी हमोई सेंगना थबक तौ मथौ ताई हैना MLA करम श्यामना फोंगदोखरे अमसुंग मणिपुर आइन कायना लिखन रखलिबा हॉस्टेल अमदि बोर्डिंग सिंग असे मतम थाना जेंगसिलबो फै हैना MCPCR ना फोंगदोखरे matang aswai bulletin ase loisinjare